ULFA NSCN की Militantsingna Assam Rifles की camp de attack Chathakhre awang nongpok lamdam da khulai paiduna ningtambagi lan horiba United Liberation Front of Assam Independent ULFA amasung National Socialist Council of Nagaland NSCN की apunba team amana ngasi ayok Arunachal Pradesh ke Tirap district ta laiba Assam Rifles की camp amada attack Chathakhre report amagi matungin na thogdok asi ngasi nongalamdai pung 3:30 kunthrarom tabada thokibane Kulai matik sana paiba Militantsingna Assam Rifles की camp da nongmai round kun manga rom kapsilakraba matungda Assam Rifles की personnel singnasu light machine gun LMG sizinaduna khut hanki amasung nakal ani akanba mong da khut thokna kheng thogdok aduda sokapan amasung misi mina yaubagi report phangdre thogdok thokraba matungda security forces na mafam adugi akoibada paksana thiba humbagi thabak chathaduna Militantsing की khongul lina bohona kheng Independence Day thauramgi mangwainana lamdam asomda ing tapagi phibam kahenabagi pandamda Militantsingna Assam Rifles की camp da attack chatharakibani haina report amana phongdokle